Kuki Militantsingna Ukhrul Lambigi Molnomda passenger bus check Touduna Aki Tujungba Pikhibagi Thadoktuna Ukhrulda Chaona tension Leire. Ngarang ayuk pung 8 kuntrarom taba matamda Imphal Ukhrul Lambigi Molnom khul mayada combat dress setpa aphaba makhalgi khulaising paiba Kuki Militantsingna passenger bus amabu khamduna manungda kakhalaga miyambu check Touduna Aki Tujungba Pikhibagi Thodok Naga CSO singna akanba mawongda condemn tawragle Loinana Thodok aduna maram oiraga Ukhrulda Chaona tension Leire haire Foothill Naga Coordinating Committee amasung Sagolmang Area Naga Student Association anigi maikaidagi bus adu Ukhrul Central Division ge manungsana leiriba tangkhul Naga village ama oiriba sana kaitheldagi Ukhrul tamda satkibane adubu ayuk pung 8 kuntrarom taba matamda Ukhrul Lambigi sarukta Kuki khul ama oina leiriba Molnom khul mapada Kuki Militantsingna aduna gari adubu khamlaga manungda kakhatuna frisking tawba yauna passenger sing aduna pairamba mobile phone singsu seize tawsinduna check tawkhi amasung blank fire Touduna Aki Tujungba Pikhibagi Thodok kaya sathagiba adu akanba mawongda condemn tawe thawong asina naga miyamgi security amasung dignity bu ikaiba pibane Thodok asiga mari leinabasingi maikaidagi naga singda apology tawdriba amasung makoina sathagiba Thodok sing adugi matangda mayek singna khangandaba tarawade madugi chapchaba counter measure sing laukhatkane naga miyamna naga singi pari purigi oiba lam maning tamba amasung dignity gi wafamda Kaidawai dasu compromise tawroi amasung khangduna leithokloi Kuki Militantsingna Naga singda khanaba hobagi Thodok asina aphaba mahai karisu purakloi Thodok asigi matangda Kuki leadership amasung makhoigi arm group singna kedar singna chathariba ka hianba thawong sing thengduna amaga nungsi chanana shanti oina laiminana bahonagadawane Kuki Militantsingna chathagiba yamna chawkhataba amasung aina yadaba thawong sing adu mari lainaba authority singi maikaidagi chapchaba action laukhatuna Sana kaithel Imphal road asida chathok chasin tawriba sing asi asoi angam thogandana bahonagadawane asigumba thawong asi makha tana chatharakpa tarawade naga singi security amasung dignity gi damak chapchana thengnagani haire Thodok adugi matangda jokhan khual haina kauba Facebook post amada free movement at your own risk haina caption tharaga thagalakpa miyamna ihana unakhibane Thodok adu Molnomda leriba Kuki Militantsinggi camp gi footage viral oirakhiba ama Kuki Militantsingna thengnabadagi makhoigi camp gi photo adu kanagumbana laukhre haina chingnabadagi bus adu khamlaba matungda passenger singna pairakliba phone sing adu seize tawkhi loinana phone sing adu gi image amasung video sing adu check tawkhi adumakpu makhoina singnariba photo sing adu thengnadabadagi phone sing adu amughana passenger singda handokhe Kuki Militantsinggi maikaidagi de kanagumbana yamna tuminna makhoigi camp gi footage adu Lauramgani haina singnari haina atopa paugi source amana haire adubu Kuki Militantsinggi maikaidagi chapchana bus adu khamduna check tawkhibagi maram adude hauzik phawbagi waina phongdorokpa leitre panba yabade haukiba chahi 2021 gi August 3 da sana kaithel village dagi Thadokhre chan kasung amasung nausomi lungleng kauba naga gi Meeoi anei mapham khangdana mangkhraba matung August 9 gi nungthil pung 3 lom tabada ihang turel gi mapandagi patha pumtharaba hakchang waina phangkhe Thodok aduna maram oiraga ngarang Kuki Militantsingna chathakiba thawong aduna naga singda chauna tension leire haire Numit Kharani asida Manipurgi Mapham Kharada Akhak-Araoba Loinana Nong Churaba yai Indian Meteorological Department IMD Imphal Center gi report amagi matunginna Manipurgi Mapham ayambada ngasidagi hauraga lakadoriba Numit Kharani asida Akhak-Araoba Loinana akanba Nong Churaba yai haire report asigi matunginna ngasi state asigi district singda mayai oiramna Nong Churaba yai aduga Manipurgi district Kharadade Akhak-Araoba Loinana Nong chugane aduga hayengna Kangpokpi Imphal West Imphal East Jiribam None Bisnupur Thoubal Kaksing Churasanpur amadi Ferjol nataba tai district singdade Nong chugane mathang numita Kangpokpi district Imphal West Imphal East Jiribam None Bisnupur Thoubal Kaksing haidiba district sing asi nataba tai district singdana mayai oiramna Nong chugani haire report asagi matungina tha asagi taragani thoidana state asagi district singda Nong churaba yai haire amaromda environment and climate change na thokpa cherol amana sabagi chang asi None district ta celsius degree 35.18 waikhi aduga Tamenglong district na 21.7 waikhi haire Nepalgi Erang Meeoi kaya Sikhre Famnaibasingi yum mai Thakhre Prime Minister Yaona Minister kaya Pham Thadokhre Nepal da social media thingkhibagi matangda nahasingna Erang haurokpadagi police ka khutthoknabada Meeoi 18 Sikhre Prime Minister KP Sharma Oli resign tawkhre
Nepal government social media thingjanbagi phirep lawrokpana maram oiraga capital Kathmandu amasung atai mapham kayada nahasingna irang hawrokpadagi police ka khutthoknabada Meeoi 19 sikhre kaya amana sokapan nangkhre mahiroi yauna naha kayana Gen Z haiba banner makhada thoktuna Kathmanduda laiba parliament mamangda Nepal sarkar na lawrakliba phirep adu hando uhaiduna khongjang changsinke protester sing aduna parliament manungda changsinaba honarakpadagi police na thingnaba honabada nakal anigi marakta khutthoknarakpadagi police ki maikaidagi tear gas amade rubber bullet kapsinduna tankhainaba honakhiba thogdok aduda Meeoi 19 adu sikhibaga loinana Meeoi kayana sogapan nangbadagi hospital da pukhatuna laikanari haire ngasisu makhata na khoisaunaraba nahasingna Nepalgi prime minister KP Olegi private residence amade communication minister Prithvi Suba gurungi yumsu mai Thadoktuna amangata thoonkhre haire Nepalgi Erang ase ka hena kangkhalakpadagi ngasi prime minister KP Sharma Ole home minister Ramesh Yaona minister kaya masa-masagi famdagi resign tawkhre haire